खुरुमजरी मनुहुना येंगबिबर पुमपु अहाममुक्तदा किशोर चंद्र वांगखेम चाना तराम ओक्चरी मनुहुना 360 degree analysis of news event ngasi khona maruina khanaga dawribasi lakliba tarik kunga mathoi thangja numita manipur miyamna khawrang ngainariba ekoigi lamkoi kumai haina su khangnariba koigi manipur sangai festival asigi preparation amadi masdal leiba controversies masdal leiba chayet na ba mayamsi karino haibasi akoigi hawgadoriba sangai festival sigi mangoina na madagi overview piba moina koina sim khana jagadabuni masimakti koi haiman ba thoidra na khalle chahi khudingi asigumba sangai festival si pangthok matamda pangthok tringai gi mangoina na semjin sajin ba loidaba adagi de koigi manungda leiriba koigi venue main venue gi manung leiba sing gi chayet na ba adu tawi ada tawi adu phangde khoi yaudi haibasi adum thoktuna lei masi handaksu masi leitabana te akoina ipom phona tana hibaduni akoi sangai festival gi tender tawba khotpada mase chayet na ba leire oida padab kayam tawgre hadana koigi आयन थिंखब लालु कयानसु कोगी संगाई फेस्टिवल से बैन तौगनी कोगी मसी तौहलोय हाबा सिबौ लैरिबनि अदुनदि मसिदा लैरिबा मनुंगी इचेल से करिनो हाबसि मसी अखोय डाइसेक्ट तौदना मसी येंगननबगी तांजारो लौजबनि अदुगा ngasi ge सुलबा एपिसोड्स दा कोगी रक्त लेंसन दुना लैबिरिबा सि आइगे एक्सट्रीम राइट लेंसन बिरिबा सि डॉक्टर चिंगलेन मैसनाम प्रोफेसर मणिपुर यूनिवर्सिटी नि ओजा चिंगलेन बतराम उक्चरी थैंक यू अदुगा आइगे राइट लेंसन बिरिबा सिना Managing Director Innovative Youth Society Khuraijam Athobuni Tamot Thobusu Taram Okshari. Oja Chinglen the Yaman Laksage Quigi Manipur Sangai Festival. Yamna de Quay successful Oire Han de Adum Chahi Kudingi government na post festival Adum Haidok Tana Live ne Yamna Mai Chow Quigi Mai Pana Yam Chowna Pangtokre successful Oire Hadan Adubu Aquina Manung the Yang Ragadi Maseda controversies Kayama. Sangai festival houdring ay su loy harga su masi later din te adubu aduna thoin tongana tham harga wazada koin laksening si festival asigi objective motto mana pinning a message asi koi karino madu koi chai khuding madu phangbang ngambra ngam the rise am tang jana pe charap overview the pbu ke sorchan yam seng badin masi akoina mochi thamdring ida hoi masili langi bamaru na sarkar gi maike digi authority gi maike digi koi regular media briefing zipi dena masi objective pandam adagi tawri thabagi process hadi masigi akogi magi accountability aduga transparency aduga discipline si mayam ji masigi gap leidiba mayam adagi mayam da leidiba samam da mayam si masi ko halakanda hadi yam transparent oiba manner amada yam da cooperative oiba yam inclusive oiba mongda piragadi hena masigi kumai sigi mai pakpasi adai du da ai hena legani ne thaja wan thok se dai na adai de legadam ne madai du mag ai khara ihanan da wale adu moina ma koina ujabada media gi through da kharang gai koina phangjaba paw da ubada di aduga khalung do man basi masi ke hai matam da koi gi manipur si magi leibi economy gi magi structure se sigi manung stai da koi productive activities hai tare production sectors adi commodity producing sector hoi akoina leiba agriculture adu industry sigi ani simati akoi masi asadi sida thamam thopani ko adu masi madi yamna haigat pangam dre masi da yamna khongjen yangna koi gi haigal isi tertiary sector sine hoi koi service sector se amarom na masi consumption sector ne ana commodity producing sector sina akoi gi masi matam su sam matam yam changi aduga tasingna masi yaudra di mathakti yumpham ji mara chetra di mathakti yadi yaroi da bamani anyway adu oira bhauta akoi gi service sector gi my contributions economy da masi yam chawi manipur gi aduna maduna chawduna marmoidna koi ngasi gai khar gai koi hingi ji service sector sida koi hingi ne ana service sector si manung sida su koi paisa yam thadadana aduga magi sendong return di yam lakpa yaba koi sector segment amadi tourism sine hoi ana ngasi akoina uriba china se china gi magi koi gi structural change keniko economy gi koi india da leiba manipur da leiba si mong da chatte adu era bhokta koi China gi maroi ba koi masigi driving force ngasi di ken musi tourism do wade ine ngasi India na koi gi lamjian sidai da malem economy gi lamjian sidai da koi sina koi hero cycle da thauraga mi gi na hero honda da yam haigal pangam gri masi kari dagi no da tourism sina piba contribution asoma ma yori bis da ana ngasi tourism dagi mo na pirisi kalai bu da pirege bu masi 1 trillion dollars masi gi direct musu indirect contribution yam tongan gra yam lai re ko masi pirisi yam chon piba mo da su ado masigi matada employment se ai thabu pi base masi crore taru makhai gi changi taret ke mayas da pi ngam khala ine bisi ne pi ngam isi ya yam hele moina sigi matang sida ada ina
ꯄꯟꯖꯅꯤꯡꯒꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯏꯅꯥꯗ ꯎꯔꯤꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯏꯂꯦꯟꯗ ꯎꯔꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒꯅ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯄꯟꯖꯒꯦꯀꯣ ꯑꯇꯩ ꯄꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯛꯀꯤꯝꯅ ꯌꯥꯝ ꯌꯥꯡꯅ ꯍꯥꯏꯒꯠꯄ ꯉꯝꯃꯤꯁꯦ ꯌꯥꯝ ꯌꯥꯡꯅ ꯍꯥꯏꯕ ꯇꯨꯔꯤꯖꯝꯒꯤ ꯃꯩ ꯃꯄꯥꯟ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯣ ꯏꯅꯛ ꯅꯛꯄꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯌꯥꯝꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯦ ꯌꯥꯝ ꯍꯥꯏꯒꯠꯂꯛꯏꯕ ꯑꯗ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯀꯣꯛꯀꯤ ꯁꯦꯟꯊꯣꯛꯁꯤꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝꯁꯦ ꯃꯁꯤ ꯁꯤꯛꯀꯤꯝꯒꯤꯁꯦ 1,75,76 ꯌꯧꯁꯤꯜꯂꯛꯏꯅꯦ ꯃꯣꯏꯗꯤ 1,80,000 ꯌꯧꯁꯤꯜꯂꯛꯏꯅꯦꯕ ꯄꯔ ꯀꯦꯄꯤꯇꯥ ꯃꯤꯀꯣꯛꯀꯤ ꯁꯦꯟꯊꯣꯛꯁꯦ ꯑꯗ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ 41,000 ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯒ ꯃꯁꯤꯁꯨ ꯌꯧꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯤ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛꯇ ꯃꯔꯨꯞ ꯑꯣꯏꯃꯤꯟꯅꯔꯤꯕ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯁꯤ ꯕꯤꯍꯥꯔꯁꯤꯅꯦ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯔꯤꯁꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯍꯥꯏꯕ ꯁꯤꯒꯤ ꯁꯦꯒꯃꯦꯟꯁꯦ ꯃꯁꯤ ꯃꯜꯇꯤꯄ꯭ꯂꯥꯏꯌꯔ ꯏꯐꯦꯛ ꯑꯣꯏꯕ ꯂꯩꯕ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯃꯜꯇꯤꯄ꯭ꯂꯥꯏꯌꯔ ꯏꯐꯦꯛ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯨꯝꯅ ꯑꯗꯨꯒ ꯃꯁꯤ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯌꯥꯝ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯅ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯗꯣ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯣꯄꯔꯂꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥꯏ ꯆꯨꯝꯃꯒꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯁꯦꯞꯁꯦ ꯃꯁꯤ ꯐꯖꯅ ꯁꯦꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯦꯒꯃꯦꯟ ꯑꯃꯅꯦꯕ ꯑꯗꯨꯅ ꯇꯨꯔꯤꯖꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯗ꯭ꯔꯤꯚꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗꯁꯨ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯜ ꯀ꯭ꯂꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯇꯨꯔꯤꯖꯝꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃ ꯃꯗꯨ ꯁꯦꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯒꯤ ꯑꯅꯧꯕ ꯑꯃ ꯍꯥꯏꯗꯤ ꯍꯥꯟꯅ ꯌꯥꯎꯔꯝꯗꯕꯅꯤꯀꯣ ꯁꯤꯅ ꯃꯁꯤꯅ ꯀꯗꯥꯏꯗ ꯂꯧꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯒꯤ ꯃꯟꯇ꯭ꯔ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯃꯟꯇ꯭ꯔ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥꯁꯦ ꯃꯁꯤ ꯑꯃꯨꯛ ꯃꯈꯥꯗ ꯂꯥꯛꯑꯀꯥꯟꯗ ꯃꯦꯛ ꯏꯟ ꯅꯣꯔꯠ ꯏꯁ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯌꯧꯔꯀꯥꯟꯗꯅ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯌꯥꯎꯁꯜꯂꯛꯏꯕ ꯑꯗꯨꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯦꯛ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯗꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯒꯤ ꯑꯗꯨꯒꯤ ꯃꯉꯥꯗꯨꯗꯩꯗ ꯇꯨꯔꯤꯖꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯉꯁꯤꯐꯥꯎꯗ ꯄꯥꯡꯊꯣꯛꯏꯕꯅꯤ ꯌꯦꯁ ꯑꯗꯨꯅꯗꯤ ꯌꯦꯁ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯏꯕ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯈꯪꯅꯔꯝꯕꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯔꯛꯏꯁꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯃꯌꯥꯝꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯁꯤ ꯗ꯭ꯔꯤꯚꯟ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯂꯣꯡ ꯇꯔꯝ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃꯗꯨꯅꯤ ꯍꯥꯏꯕꯗꯨꯅꯤ ꯕꯠ ꯍꯥꯎ ꯐꯥꯔ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯛꯁꯦꯁꯐꯨꯜꯂꯤ ꯃꯗꯨ ꯑꯦꯆꯤቭ ꯇꯧꯕ ꯉꯝꯃꯣꯏꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯗꯤꯁꯀꯁꯟꯁꯤ ꯁꯣꯏꯗꯒꯤ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯦ ꯇꯥꯃꯣ ꯊꯧꯕꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯦꯁ ꯇꯥꯃꯣ ꯊꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯣꯚꯦꯇꯤꯚ ꯌꯨꯠ ꯁꯣꯁꯥꯏꯇꯤꯁꯤꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯒ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯖ ꯔꯤꯂꯦꯁꯟ ꯂꯩꯔꯛꯄꯅꯣ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯗꯅ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯕ꯭रीꯐꯂꯤ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ 2009ꯗꯒꯤ ꯍꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯕꯣꯔꯗ ꯑꯣꯐ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯕꯣꯔꯗ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯨꯗꯁ ꯃꯌꯥꯝꯁꯤ ꯏꯊꯅꯤꯛ ꯐꯨꯗ ꯃꯌꯥꯝꯁꯤ ꯗꯤꯐ꯭ꯔꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯒꯤ ꯐꯨꯗꯁꯤꯡꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯃꯁꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯍꯌꯦꯡ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯟꯇꯤꯇꯤ ꯑꯃꯅꯤ ꯃꯥꯁꯤ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯝ ꯑꯃ ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯕ ꯃꯦꯃꯣꯔꯤꯁꯤ ꯐꯨꯗꯀꯤ ꯇꯦꯁꯁꯤ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃ ꯑꯣꯏ ꯃꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯁꯔꯆ ꯑꯃ ꯐꯤꯜ ꯁꯔꯚꯦ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯃꯌꯥꯝꯒꯤ ꯚꯦꯔꯥꯏꯇꯤꯁꯤ ꯃꯥꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤ ꯑꯉꯛꯄ ꯐꯪꯗ ꯑꯩꯈꯣꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯦ ꯁꯤꯝꯄꯜ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ 109 ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯔꯣꯌꯦꯜꯇꯤꯁ ꯏꯠꯁ ꯑ ꯇꯦꯁꯇꯤꯃꯣꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯕꯦꯁ ꯒꯨꯗ ꯑꯦꯛꯖꯥꯝꯄꯜꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯥꯛ ꯐꯪꯉꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯍꯥꯎꯕ ꯑꯩꯈꯣꯏꯗ ꯍꯦꯜꯠꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯒ ꯃꯦꯗꯤꯁꯅꯦꯜ ꯚꯦꯂ꯭ꯌꯨꯁ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯁꯤꯖꯟꯒ ꯐꯦꯁꯇꯤꯚꯦꯜꯒ ꯇꯨꯅ ꯆꯠꯄ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯌꯥꯎꯖꯕ ꯐꯨꯗ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ 2008-2009 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯖꯦꯝ ꯍꯣꯜꯗ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯃꯅꯤꯄꯨꯔ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜ ꯑꯅ ꯐꯦꯁꯇꯤꯚꯦꯜ ꯑꯅꯤ ꯁꯤꯜꯂꯛꯑꯦ ꯑꯗꯨ 2009ꯒꯤ ꯑꯦꯗꯤꯁꯟꯗꯨꯗ ꯑꯩꯅ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯦꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯐꯦꯁꯇꯤꯚꯦꯜꯁꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯇꯨꯔꯤꯖꯝ ಮಿನಿಸ್ಟರ್ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ ꯇꯦꯟ ꯍꯥꯎꯀꯤꯞꯅ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯒ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯃꯥ ꯆꯪꯕꯤꯔꯛꯑꯒ ꯃꯥꯅ ꯄꯣꯠꯁꯤꯡꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯐꯤꯡ ꯇꯧꯏ ꯑꯥꯏꯗꯤꯌꯥꯁꯤ ꯁꯤꯅꯤ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯅ ꯑꯗ ꯃꯥꯅ ꯑꯣꯀꯦ ꯅꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜꯗ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯅꯣꯡꯃ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕꯒꯤ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯦꯁꯇꯤꯚꯦꯜꯗ ꯍꯥꯟꯅ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯐꯨꯗ ꯀꯣꯔꯠꯀꯤ ꯑꯥꯏꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯅ 70 ꯐꯨꯗ ꯁ꯭ꯇꯣꯜꯁꯤ ꯄꯨꯁꯜꯂꯀꯥꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ ꯆꯍꯤꯁꯤꯗ
मियाम की रेस्पॉन्स सी फूड कोर्ट से हेक्ट अंगप फंगना ओइरकपदगी मदुगी कह हेतारे कानबसिना मणिपुर संगाई फेस्टिवल दसु अचौब मतेंग अमा पांगे होय अदुगी मतमदुदगी हौरगा मतम की चाही खुदिंगे कोइसी इंडिजिनस फूड प्रोमोटर होइना अदुमक मणिपुर टूरिज्म फेस्टिवल देन ओलक चाही दगी 2010 दगी संगाई फेस्टिवल हेना मिंग थोनखिबा चाही सिदगी कोइसी दुमक डायरेक्टली और डायरेक्टली याव फेस्टिवल चाही यावख्रे देन इनडायरेक्टली होइना कोइसी स्टॉल खरा फंगागा अदु फमगा यावबसु अबाइना फमलगा यावखिबसु यावे अदुमाइ तौरगा कोइ हुइ लौकट यारिसी मणिपुर संगाई फेस्टिवल दा मयामना कोइना फूड स्टॉल हाइना फूड कोर्ट ना लैरिबसी अखोइगसी तामो अथौबना मैनेजिंग डायरेक्टर ओइबिरिबा अखोइगी इनोवेटिव यूथ सोसाइटी सिना मदुगी आइडिया सी पुसलखिबनी व्हिच इज वेरी इंपोर्टेंट हाइ तारे अखोइगी लम कोइबम लाखम मतमदा अखोइगी मफमदुदा लैरिबा मागी चाचा युथक्से दुम खंगनिंगी मसी कॉन्सेप्ट तगी मसी मसु कोइ एस कंपोनेंट अमो ओइना हाप यागनी हाबिगी आइडिया दुदगी पुसलका न मदु अखोइगी सही मरी मंगा सी अखोइ अदुगी कनो कंपोनेंट सी यावरगा हेना संगाई फेस्टिवल से मसक थोहलगा लाई हाइबदुनी अदा अखोइना मुस लाक्सनिंगी सी अखोइना ताजरी सी हंदक यूथ इनोवेटिव यूथ सोसाइटी ना असिगुम्बा कॉन्सेप्ट सम संगाई फेस्टिवल लैरिबा कंट्रीब्यूशन से सकंग बिबोइना मणिपुर सरकारना संगाई फेस्टिवल मनु मक्तदा अखोइगी पीबीगी सर्टिफिकेट अदि साइटेशन मेमेंटो सिंग हंदोनी हाइबा वाफम सिम लाई सी मसी कदाइदनो हाइजम तंग मसी खंगन बियो मसे याम लाइबक थीबा हाइ तारे ममदी गवर्नमेंट से पीपल्स की कनोनी मणिपुर मियाम की वेना लैरिबा कोइगी एजेंसी अमखकनी सोशल वेलफेयर की दमकता अदुदा अखोइसु पार्ट ऑफ द गवर्नमेंट होय ममदी अखोइना थादा वोट तुना इलेक्ट तब मैम तौरकान पॉलिसी सेमिननी अखोइना पुसनबा आइडिया दुना फरगदी लेबाक मैम कानागदो ओरगदी देन ऑब्वियसली मदु फै हदना एक्सेप्ट तौरकान हौगलैबा मतमदुदे अखोइसु 2009 दुदे अखोइ यूथ ओइरी याम नहा ओइरी हाइता याम हेना अंगांग ओइरी कॉलेज लोइरागा यूनिवर्सिटी लोइरागा थोलकपा कुइद्रिबा मतमने अदुदा सही गवर्नमेंट ना अखोइ माइना थोकचरइबा entrepreneur macha macha naha मैम volunteers मैम थोलक्तना यो यो तौदना अफबा आइडिया अमगा पुथोक्तना तौरप पोटसी गवर्नमेंट सिना सपोर्ट तौबिगदौने हाइतार कंसेप्ट मोइना पुसनबिरग ए नोइ तौसी याम फै नोइ कोइ असिस्टेंस सिसु पिगे गवर्नमेंट साइड तगी नोइ लेवल बेस्ट माइना पुश तौ सि होनो खनो हाइबिगदौने मदो अहान बगी चही एना हाइजबा 2010 11 से खरा दुम फंगब्रना खले गवर्नमेंट सिना फजना अखोइसी सही एम्ब्रेस तौबिब्रना खले मरमदी अखोइना इंट्रोड्यूस तौखिबा फूड कोर्ट टू यामना पॉपुलर ओइबा फजबदुना मरम ओइरकांदा क्लोजिंग सेरेमनी दा कोई स्टेज कौखटपीरगा मतमदुगी चीफ सेक्रेटरी सर DS पुण्यना अखोइदा ब्रासना साबा हुजी मैम द पीरिबा संगाई स्टेच्यू से मसी अखोइजु फंगी अखोइदा फजना पीबी देन 2011 दसु अमु हुजी हुजी अखोइगी डिप्यूटी चीफ मिनिस्टर ओरिबा ऑनरेबल अखोइगी सर गाइखांगम जिना अमुक बैगेजन ओपनिया मनुंगदा अमुक कौखटलकांदा साइटेशन पीबी ओलोक चही अनि दुमा 10 11 अदैदी फूड कोर्ट की डिमांड सी हेंगलकपसिना संगाई फेस्टिवल की सही मोगी ऑर्गेनाइजिंग कमिटी की पॉलिसी में चेंज लाए चेंज तौरपसिदा एग्जीबिशन सब कमिटी है इंडस्ट्री डिपार्टमेंट आउटसोर्स तौरपगी सिस्टम मोइन अप्लाई तौरे अदु तौरप मतमसिदा सही इंडस्ट्री डिपार्टमेंट सिना मोइन करी उबनो खंगदे फूड स्टॉल मसिंग से अखोइना 70 दा तौरगा फजना मफुंग फाना तौरम पोटु मोइना डिमांड लेबदुना नि खंगदे चामगा कुन गुमबदा हाइगले ओलक चाहिदा अदगी कोइददी फावे स्टॉल से खरा यामलनी सिओदी याम तारगदी गसागी बिजनेस टू स्कैटर तौरकदोइनी स्टॉल फमी मिसिंग से पोसिट तो रुपा चाम योलमबदो कोइ 10 दी यंथोंनादी 10 दं योन तामने अदु मई पोरमा लाकोनिना कोइना स्टॉल नंबर सी हंधबियो ना प्रपोजल से अदु थाबनी अदुबु मदुइ चाहिदो कोइ एक्सेप्ट तौगिदे था अदुम मोइ तौम तौम तौखरे अनदर ओलक चाहिदमु स्टॉल मसिंग सी 120 सिदगी अमु 160 अमु हेगले डिमांड से लेबनीना स्टॉल फमगे है मिसिंग से याम लाए लाकोसिना मोइना सुम लौबा अरे करी अखोइदा पीबा स्टॉल मसिंग सिना हाना 70 पुलो कंट्रोल तौरमबदगी 40 60 दा 30 30 ना तौरगा ऑर्गेनाइजेशन अनि दा 30 30 पीरे अदगी अमु अदु ओलक सही सिदा 40 दो हाइदरे ओके अदो टेंशन बिरगा हंदकी खोगी आई लाइक अदु पार्टिसिपेट तौरो है समथिंग अदुमाइना सुम हंधरकपसिना हंदकसी 2013 दसु थौदो म थोखरेब एकोइदा स्टोर जी पीररोय हेदना ऑर्गेनाइजिंग कमिटी की एजेंडा दा यारोक ट्रेन होई से अन पीबा ngमरोय ना मतम दुगी इंडस्ट्री खोगी डिपार्टमेंट की प्रिंसिपल सेक्रेटरी ओइबा ऑफिसर मना अकोइदा माय हायरक पदगी
ꯑꯩꯈꯣꯏꯁꯤ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯊꯣꯛꯇꯅ STVꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯤꯡꯂꯦꯟꯁꯨ ꯃꯇꯝꯗꯨ ꯌꯥꯎꯈꯤꯕ ꯃꯥꯜꯂꯦ ꯌꯥꯎꯅ ꯑꯩꯈꯣꯏ ꯍ꯭ꯌꯨ ꯑꯦꯟ ꯀ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁ꯭ꯇꯣꯜ ꯈꯔ ꯑꯃꯨꯛ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯁꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯣꯔꯝꯅ ꯇꯧꯔꯒ ꯁꯤꯟꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯐꯣꯔꯝꯅ ꯆꯤꯟꯖꯥꯛꯀꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯨ ꯈꯪꯕꯤꯕꯅꯤꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯁꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯀꯥꯟꯗ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄ꯭ꯔꯣꯄꯣꯖꯦꯜꯗ ꯊꯝꯃꯀꯥꯟꯗ ꯁ꯭ꯇꯣꯜ 90 ꯑꯃꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯍꯟꯗꯛꯁꯤꯅ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯔꯤ ꯄꯣꯂꯤꯁꯤꯅꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯁ꯭ꯇꯣꯜ 4 ꯂꯧꯔꯣꯅ ꯁ꯭ꯇꯣꯜ 4ꯗ ꯖꯥꯞ ꯂꯥꯎꯅ ꯍꯥꯏꯊꯔꯛꯄꯩ ꯋꯥꯅꯤꯗ ꯀꯌꯥ ꯍꯥꯡꯕꯩ ꯃꯅꯨꯡꯗ ꯄꯨꯟꯅ 38 ꯍꯥꯡꯕꯅꯦ ꯐꯨꯗ ꯁ꯭ꯇꯣꯜꯁꯦ ꯐꯨꯗ ꯁ꯭ꯇꯣꯜꯁꯦ ꯐꯨꯗ ꯁ꯭ꯇꯣꯜ 38 ꯍꯥꯡꯉꯒ 38ꯁꯤꯗ ꯑꯩꯈꯣꯏꯗ ꯁ꯭ꯇꯣꯜ 4 ꯂꯧꯔꯣ 4 ꯑꯃꯅ ꯑꯇꯣꯞꯄꯗ ꯄꯤꯔꯅꯤ 30 ꯑꯃꯅ ꯄꯕ꯭ꯂꯤꯛꯇ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯔꯒ ꯁꯤꯟꯅꯔꯅꯤꯅ ꯇꯧꯅ ꯑꯗꯨꯒꯤ ꯏꯁꯨꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯆꯠꯂꯒ ꯇꯨꯔꯤꯖꯝ ꯗꯥꯏꯔꯦꯛꯇꯔ ꯃꯁꯥꯗ ꯄꯔꯁꯣꯅꯦꯜꯂꯤ ꯎꯅꯔꯒ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯦꯅ ꯍꯪꯕ ꯀꯥꯟꯗ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯁꯦꯞꯇꯦꯝꯕꯔꯗ ꯊꯥꯕꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯤ ꯃꯥꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯒꯤ ꯇꯦꯕꯜꯗ ꯐꯥꯎꯕ ꯄꯨꯊꯣꯛꯄꯤꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯉꯝꯗꯕ ꯌꯥꯏ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯗꯤꯁꯀꯁꯟ ꯇꯧꯕꯗꯁꯨ ꯀꯅꯥꯝꯇꯅ ꯌꯥꯎꯕꯤꯈꯤꯗ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯈꯟꯖꯔꯝꯕꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯄꯣꯏꯟꯠ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯖꯈꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕ ꯃꯤꯇꯤꯡꯗ ꯀꯃꯤꯇꯤ ꯃꯤꯇꯤꯡꯗ ꯄꯤꯖꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯁꯦ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯣꯏꯕ ꯁꯤꯒꯤ ꯆꯍꯤꯁꯤꯗꯗꯤ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯇꯧꯅꯅꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯠꯀꯁꯦ ꯑꯩꯈꯣꯏꯅ ꯁꯥꯔꯒ ꯃꯗꯨꯗ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃꯥꯒꯤ ꯕꯤꯂꯣꯡꯒꯤꯡ ꯐꯨꯗꯀꯁꯤ ꯄ꯭ꯔꯖꯦꯟꯠ ꯇꯧꯅꯕ ꯈꯣꯠꯅꯕꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯄꯤꯖꯕꯅꯦꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯐꯪꯕ ꯌꯥꯏꯌꯦꯅ ꯈꯟꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯀꯦꯂꯦꯟꯗꯔ ꯏꯚꯦꯟꯠ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯃꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜꯁꯨ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑꯒ ꯍꯟꯗꯛꯇꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯌꯦꯁ ꯄꯨꯂꯞ ꯐ꯭ꯌꯨꯁ ꯇꯧꯔꯒ ꯆꯤꯟꯖꯥꯛ ꯐꯦꯁꯇꯤꯚꯦꯜꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯅꯤ ꯍꯥꯏꯗꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯒꯦꯅ ꯂꯩꯖꯔꯝꯕꯅꯦꯕ Okay. ꯑꯗꯣ somehow ꯄꯤꯈꯠꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜꯗꯨꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯀꯔꯤꯝ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯏꯔꯦꯛꯇꯔꯗ ꯑꯩꯅ ꯍꯪꯕ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ ꯃꯥ ꯈꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯄꯤꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯅ ꯍꯥꯏ ꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯈꯣꯠꯇꯦ Okay. ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯗꯦ ꯕ꯭ꯔꯦꯟ ꯂꯧꯖꯒꯦ ꯌꯦꯁ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯍꯥꯏꯔꯤꯕ ꯆꯍꯤ 5-6 ꯍꯦꯜꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5-6 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯒꯤ ꯀꯣꯝꯄꯣꯅꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯐꯨꯗ ꯁ꯭ꯇꯣꯜꯁꯤꯡꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯣꯟ ꯄ꯭ꯔꯣꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯖꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯕꯁꯤ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯊꯥꯒꯠꯆꯕ ꯄ꯭ꯔꯣꯄꯣꯖꯦꯜꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯕꯤꯗ ꯄꯣꯖꯤꯇꯤቭ ꯔꯦꯁꯄꯣꯟꯁ ꯑꯃꯗ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯕꯠ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯅꯖꯈꯤꯒꯦ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯀꯤꯞ ꯋꯥꯆꯤꯡ ꯃꯅꯨꯡ ꯍꯨꯠꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯌꯦꯁ ꯇꯥꯃꯣ ꯊꯧꯕꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤ ꯉꯁꯥꯏꯒꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯞ ꯇꯞꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯁꯣꯏꯗꯠꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤꯅꯤ ꯕꯠ ꯃꯗꯨꯒꯤ ꯕꯤꯍꯥꯏꯟꯗ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯒꯃꯦꯟꯅ ꯈꯪꯒꯗꯧꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯒꯦꯁꯤꯡ ꯇꯧꯗꯨꯕꯨꯗ ꯃꯉꯥꯏꯔꯦ ꯍꯥꯎꯋꯦꯚꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯁꯤꯒꯨꯝꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯋꯤꯆ ꯍꯦꯁ ꯀ꯭ꯂꯦꯝd ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯃꯁꯤ ꯀ꯭ꯂꯦꯝ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁꯦꯟ ꯌꯦꯟꯊꯣꯛꯅꯐꯝ ꯑꯣꯏꯊꯣꯛꯑꯕ꯭ꯔꯥ ꯑꯣꯟꯊꯣꯛꯑꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯇ꯭ꯔꯨ ꯁ꯭ꯄꯤꯔꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕꯅꯤ ꯇꯥꯃꯣ ꯀꯩ ꯋꯥꯈꯜ ꯂꯩ ꯀꯩ ꯀꯃꯦꯟ ꯄꯤꯅꯤꯡꯉꯤ ꯀꯦꯆꯣꯔꯆꯥꯟ ꯍꯧꯖꯤꯛꯀꯤ ꯁꯉꯥꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦꯕ ꯍꯣꯏ ꯃꯁꯤ ꯃꯌꯥꯝ ꯄꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯈꯔꯗꯤ ꯂꯩ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕꯥꯔꯊꯗꯦꯁꯦ ꯑꯉꯥꯡꯒꯤ ꯕꯥꯔꯊꯗꯦ ꯇꯧꯏꯗꯅꯀꯣ ꯍꯣꯏ. ꯕꯥꯔꯊꯗꯦꯁꯤꯗ ꯀꯦꯛꯁꯤ ꯆꯥꯎꯅ ꯀꯛꯇꯅ ꯑꯗꯒꯤ ꯃꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯐꯖꯅ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯨꯗꯤ ꯀꯦꯛꯇꯨꯕꯨ ꯑꯩ ꯊꯥꯡꯒꯠꯄ ꯉꯝꯕꯒꯤ ꯊꯥꯛꯇ ꯂꯩꯇꯕ ꯃꯁꯥ ꯌꯥꯝ ꯁꯣꯟꯕ ꯍꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯩꯇꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯔꯊꯗꯦꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯍꯦꯜꯊꯀꯤ ꯀꯟꯗꯤꯁꯟꯗꯣ ꯃꯗꯨ ꯇꯥꯛꯄ ꯌꯥꯔꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯕꯥꯔꯊꯗꯦ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯀꯤ ꯑꯩꯈꯣꯏ ꯃꯇꯝ ꯃꯌꯥꯝ ꯂꯩꯗꯅ ꯅꯨꯃꯤꯠ 365ꯒꯤ ꯃꯔꯛꯇ ꯂꯦꯝꯃꯤꯕ ꯃꯇꯝ ꯃꯌꯥꯝꯗꯨꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯗꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯑꯐꯕ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯗꯥꯏꯠꯁꯤ ꯄꯤꯖꯗꯅ ꯑꯉꯥꯡꯗꯨ ꯑꯩꯈꯣꯏ ꯃꯈꯣꯡ ꯁꯣꯝꯕꯤꯗꯅ ꯃꯄꯥꯡꯒꯜꯁꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯀꯜꯂꯀꯥꯟꯗ ꯄꯥꯡꯊꯣꯛꯄ ꯕꯥꯔꯊꯗꯦ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯉꯥꯡꯗꯨꯁꯨ ꯐꯖꯔꯦ ꯑꯗꯨꯒ ꯕꯥꯔꯊꯗꯦꯗꯨꯁꯨ ꯐꯖꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤꯗꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇꯨꯗꯪꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝꯒꯤ ꯂꯩꯔꯤꯕ ꯊꯥꯛꯁꯤꯁꯨ ꯌꯥꯝ ꯏꯟꯐꯦꯟ ꯁ꯭ꯇꯦꯖ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯆꯒꯨꯝꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯒꯤ ꯊꯥꯛꯇꯨꯅꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯒ ꯁꯄꯣꯔꯠ ꯌꯣꯛꯈꯠꯄ ꯆꯪꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯀꯦꯁꯣꯁꯥꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯀꯝꯄꯣꯅꯦꯟ ꯑꯃꯈꯛꯇꯤ ꯐꯨꯗ ꯀꯣꯔꯠꯁꯤꯅꯦꯅ ꯍꯥꯏꯗꯅꯀꯣ ꯑꯗ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯤꯅꯦꯕ ꯃꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯀꯝꯄꯣꯅꯦꯟ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ
ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯁꯤꯕꯨ ꯍꯥꯏꯅꯤꯡꯉꯤ ꯍꯥꯔꯠ ꯑꯣꯐ ꯗꯤ ꯐꯦꯁꯇꯤꯚꯦꯜ ꯃꯥꯅꯤ ꯁꯤ ꯑꯩꯈꯣꯏ ꯐꯨꯗ ꯀꯣꯔꯠꯅ ꯑꯣꯏꯌꯦꯕ ꯃꯃꯥꯡꯒꯤꯗꯁꯨ ꯃꯥꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯂꯥꯛꯏꯁꯦ ꯂꯥꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ attractions ꯁꯦꯟꯊꯣꯛꯁꯦ ꯍꯣꯏ. ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯊꯣꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯗꯤꯃꯣꯟꯁꯇ꯭ꯔꯦꯁꯟ ꯏꯐꯦꯛ ꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯗꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯃꯌꯥꯝ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯩ ꯋꯦꯁꯇꯔꯟꯒꯤ ꯇꯪꯗꯨꯅꯦꯕ ꯑꯩꯈꯣꯏꯗ ꯄꯥꯜꯂꯤꯁꯦ ꯑꯗꯣ ꯐꯨꯔꯤꯈꯥꯎꯁꯤꯗꯤ ꯄꯣꯀꯦꯠꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯄꯣꯀꯦꯠꯅꯦꯕ ꯆꯥꯟꯅꯗꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯌꯦꯡꯕ ꯑꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯕ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯌꯥꯎꯖꯔꯤꯕ ꯈꯔꯗꯨꯅ ꯆꯥꯔꯒ ꯍꯟꯈꯤꯕꯅꯦꯕ ꯃꯥꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯐꯨꯗ ꯇꯨꯔꯤꯖꯝ ꯍꯥꯏꯕꯁꯤ ꯐꯨꯗ ꯇꯨꯔꯤꯖꯝ ꯁꯤ ꯍꯧꯖꯤꯛ ꯇꯨꯔꯤꯖꯝꯒꯤ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯉꯛ ꯍꯥꯏꯒꯠꯂꯛꯏꯕ ꯋꯥꯡꯅ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯁꯦꯒꯃꯦꯟ ꯑꯃꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯍꯣꯏ. ꯑꯗꯨꯅ ꯐꯨꯗ ꯍꯥꯏꯕꯁꯦ ꯐꯨꯔꯨꯞ ꯑꯃꯒꯤ ꯁꯛꯇꯝ ꯇꯥꯛꯄ ꯃꯇꯝꯗ ꯆꯤꯟꯖꯥꯛꯁꯤꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯋꯤ ꯑꯗꯩ ꯑꯃꯅ ꯀꯜꯆꯔꯒ ꯇꯨꯔꯤꯖꯝꯒꯒꯤ ꯂꯤꯡ ꯄꯤꯕꯁꯦ ꯂꯤꯡꯀꯤꯡ ꯑꯃ ꯄꯤꯕꯁꯦ ꯃꯁꯤꯗꯁꯨ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯑꯃ ꯂꯧꯔꯤꯁꯤ ꯐꯨꯗꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯊꯔꯛꯏꯕ ꯁꯤ ꯑꯩꯈꯣꯏ ꯐꯨꯗꯀꯤ ꯀꯣꯔꯠꯀꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯒ ꯂꯥꯛꯈꯤꯕꯅꯦ ꯑꯗ ꯐꯨꯗ ꯀꯣꯔꯠ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯅ ꯄꯦꯔꯥꯗꯣꯛꯁꯤꯀꯦꯜ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯅꯤ ꯇꯨꯔꯤꯖꯝ ꯍꯥꯏꯁꯤ ꯃꯁꯤ ꯇꯨꯔꯤꯖꯝ ꯍꯥꯏꯁꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃꯁꯨꯅꯤ ꯑꯗꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯂꯣꯀꯦꯜꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕꯒꯤ ꯋꯥꯁꯨ ꯍꯥꯏꯕ ꯍꯣꯏ. ꯑꯅꯤꯁꯤ ꯈꯔ ꯀꯟꯐ꯭ꯂꯤꯛꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯅꯤꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯇꯨꯅ ꯆꯠꯃꯤꯟꯅꯅꯕ ꯀꯣꯑꯦꯛꯖꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯕ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯌꯥꯝꯅ ꯀ꯭ರಿಯꯦꯇꯤቭ ꯑꯣꯏꯕ ꯌꯥꯝꯅ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯨꯗꯀꯤ ꯃꯇꯥꯡꯁꯤꯁꯨ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯖꯕ ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯈꯪꯕ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯥꯡꯂꯝ ꯆꯠꯇꯒꯤ ꯌꯥꯎꯔꯛꯏꯕ ꯁꯥꯒꯣꯟꯅꯔꯒ ꯌꯥꯎꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤ ꯂꯣꯀꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤ ꯃꯈꯣꯏꯗ ꯐꯨꯜ ꯁꯞꯄꯣꯔꯠꯁꯦ ꯄꯤꯗꯅ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯃꯁꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯊꯧꯕꯗ ꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯨꯗ ꯀꯣꯔꯠ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯍꯥꯏꯗꯤ ꯏ ꯃꯔꯤꯗꯧꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯛꯅ ꯂꯩꯅꯔꯛꯈ꯭ꯔꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯤ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯇꯝꯁꯤ ꯍꯧꯖꯤꯛꯃꯛꯇꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯗꯅꯀꯣ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯕꯤꯗꯅ ꯗꯤꯁꯀꯁ ꯇꯧꯕꯤꯗꯅ ꯃꯁꯤ ꯌꯥꯝꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝ ꯄꯤꯄꯜ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯀꯦꯜꯂꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯃꯗꯨ ꯌꯥꯝꯅ ꯀ꯭ರಿಯꯦꯇꯤꯚ ꯑꯣꯏꯅ ꯑꯗꯨꯒ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯅ ꯏꯟꯈꯠꯆꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯩꯈꯣꯏꯅ ꯕꯦꯀꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯎꯠꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃꯁꯨ ꯑꯩ ꯑꯣꯏꯍꯟꯅꯤꯡꯉꯦ ꯃꯈꯣꯡ ꯁꯣꯝꯒꯠꯄꯤꯕ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯋꯥꯐꯝꯅꯤ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯔꯅ ꯍꯦꯛꯇ ꯆꯦꯟ ꯆꯣꯡꯉ ꯌꯥꯗꯕ ꯅꯠꯇꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗꯒꯤ ꯁꯣꯁꯥꯏꯇꯤ ꯂꯦꯚꯦꯜꯗꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯦꯚꯦꯜꯗꯒꯤ ꯁꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯔꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯊꯧꯕ ꯍꯣꯏꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯖꯗ ꯇꯥꯃꯣ ꯑꯊꯧꯕꯒꯤ ꯋꯥꯈꯜꯗ ꯋꯥꯠ ꯋꯦꯟꯠ ꯔꯣꯡ ꯀꯔꯤꯅꯣ ꯃꯁꯥꯏꯗ ꯑꯩꯈꯣꯏꯒꯤ 38 ꯁ꯭ꯇꯣꯜ ꯍꯥꯡꯕꯗ 30 ꯑꯃ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯤ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯍꯥꯎ ꯋꯥꯖ ꯗ ꯄ꯭ꯔꯣꯁꯦꯁ ꯄ꯭ꯔꯣꯁꯤꯖꯔꯁꯤꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯀꯩꯅꯣ ꯁꯣꯁꯥꯏꯇꯤꯁꯤꯅ ꯈꯪꯍꯧꯗ꯭ꯔꯤꯅꯣ ꯀꯔꯤꯅꯣ ꯂꯩꯔꯤ ꯄ꯭ꯔꯣꯁꯦꯁ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯃꯣꯏꯅ ꯃꯤꯗꯤꯌꯥꯗ ꯀꯩꯅꯣ ꯇꯧꯊꯣꯔꯛꯄꯅꯤꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯇꯦꯕꯜꯗꯗꯤ ꯑꯩꯈꯣꯏ ꯐꯝꯕ ꯌꯥꯎꯍꯟꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛꯇꯣ ꯁꯦꯝꯃꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤ나 ꯃꯗꯨꯒꯤ ꯉꯁꯥꯏ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁꯇꯨ ꯗꯤꯁꯀꯁ ꯇꯧꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯟꯗꯁꯇ꯭री ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯀꯣꯔꯠ ꯐꯨꯗꯀꯤ ꯃꯇꯥꯡꯗꯗꯤ ꯃꯣꯏ ꯖꯦꯔꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯔꯝꯗꯤ ꯉꯁꯤꯐꯥꯎꯗ ꯏꯟꯗꯁꯇ꯭री ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯣꯖꯥ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯀꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯣꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯐꯝ ꯊꯣꯛꯇꯦ ꯁꯤꯗ ꯃꯣꯏꯅ ꯂꯧꯕ ꯗꯦꯁꯤꯖꯟꯗ ꯑꯆꯧꯕ ꯏꯁꯨ ꯑꯅꯤꯈꯛ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯑꯩꯈꯣꯏ ꯗꯦꯕꯂꯞ ꯇꯧꯕ ꯍꯥꯏꯁꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯁꯥꯅꯁꯨ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯀꯣꯔꯠ ꯏꯊꯅꯤꯛ ꯐꯨꯗ ꯀꯣꯔꯠ ꯑꯅ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯏꯊꯅꯤꯛ ꯐꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤ ꯈꯪꯕꯤꯒꯗꯧꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯁꯤꯡꯖꯨ ꯉꯥꯅꯝ ꯄꯥꯛꯅꯝ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯥ ꯃꯔꯤꯟꯒꯨꯝꯕ ꯑꯇꯤꯡꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯃꯁꯤ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯖꯦꯅꯔꯦꯜ ꯐꯥꯁ ꯐꯨꯗꯀꯤ ꯃꯦꯅ꯭ꯌꯨꯗꯁꯨ ꯐꯪꯉꯣꯏ 2 ꯁ꯭ꯇꯥꯔ 3 ꯁ꯭ꯇꯥꯔ 5 ꯁ꯭ꯇꯥꯔꯗꯁꯨ ꯐꯪꯉꯣꯏ इवन ओजा अखोगी मपानदगी लाकपा मिथोपसिंगना तौरिबो होटेलसिंगसिसु फंगोयबा मसी कदाय फंगनीदा लेरक खुलकी संग मचा फलोंग सेगाइबदा लेरंगदा तौरगा इमा हनुबीना कइना सिंजु योनलगा लेरंगनेबा साइब अदुगी पोतु प्रमोट तौसे हाबनेबा अदु प्रिजर्व तौसे मुत खिदनबा अदुगा फूड वैल्यूसु लेरिबा अखोगी सिंजुसी फूड वैल्यू याम लेसी हिस्ट्री दा यावरबने ब्रिटिश मतमदा चाबगी वारी लेरिनेबा अदुना अदुगी पोतसिंगदु प्रमोट तौननबा मोइदु पुखटपिरागा मोइदु एंडोर्स तौबिगदौसी मोइना ऑनलाइन दा रजिस्ट्रेशन तौबदौने ना इंडस्ट्री डिपार्टमेंट नोटिस थोए ओके अदा हुजिकी अखोगी चिंजाक फेस्टिवल दसु यावरिबा इमा इवेंट इंडिजिनस फूड पुथोइबा मयाम से मसी मोइना कदाइ दा ऑनलाइन दा रजिस्टर तौदोइनो ची ऑलमोस्ट इम्पॉसिबल ने अदुगा
स्टॉल फी सिसु लिसिंग तरा लौसले सिंजू योमी इमा अमना तौरीसिदी लुपा चौंगाना कोबी अदगिदी पलू काबी करी करा खर खोमुरगा ngaरी ngtai खर तोलगा लुपा चौंगा दुना सटे सनिपान तालगा बिजनेस उंजा दोइने सिंजू योमी दुना लिसिंग तरा डिपॉजिट तौरगा सिंजू योन मतमदा सिंजू प्लेम लुपा क्या पी देनो होय चाबा लाको दो मीदुना मोई लेरक्तदी लुपा तरागी सुम याम तौरमनी सोमदा लुपा चाम पी या पोते हेबा अदुगुम मयाम से गवर्नमेंट ना स्टॉल सी इवन फ्री द पिथोक याएबा कोई चिंजाक फेस्टिवल अहान बहरकोदा हाइरिबो फूड स्टॉलर्स मैम से लुपा चौंगा द स्टॉल पीने ममांगी रिसेंटली तौहिबा चाहिद फौबदा लुपा लिसिंग तरुक चौंगा खक्तनेबा इंक्लूसिव ऑफ ऑल फैसिलिटीज टेबल चेयर्स लाइट इलेक्ट्रिसिटी वाटर सप्लाई प्रमोशन एडवर्टीजमेंट लो यारगा लिसिंग तरुक चौंगा न कोनेबा डिपार्टमेंट न हुजी लिसिंग तरा लोबसे मोय ड्यू तानी हाइरि ओके अदुगा ऑनलाइन द रजिस्ट्रेशन तोहनी आइना आई डायरेक्ट मसादा आई हंगजबने इंडस्ट्री डिपार्टमेंट की स्टाफ सिंगसिदा ऑनलाइन द रजिस्टर तौबंगंबा 10% स्टाफ लेबरा ना हंगने लेरे मोय ओजा अखोगी फूड कोर्ट अखोगी फूड इन्फ्लेशन थोपई चांगदु वांगने है अदुगी फिल्म दुदा तौर हाइना वापमने से लावरगा बोरा प्लेट अदु यौरे अदुनी अदु फैक्टर अमनी हाइ तारे इंडिजिनस फूड प्रोमोटर तसेना प्रिजर्व तौरगा थम्मिबा ग्रास रूट लेबा मीसिंगसे मसी डिप्राइव तौननबगी मसी याहुन दननबगी अचौबा सिस्टम अमा टेक्टिस अमने लोवेबा कोइना मोइन ऑनलाइन का तौसलिसे मोइन अट्रैक्ट तौरिसिदी एंड्रॉइड फोन पाइरगा ऑनलाइन दा सच तौबंगंबा पैसा पाइबा इंटरनेट की कनोदा याम लाइना तौबो हिबा पैसा पाइबा मीसिंगा अदुना अट्रैक्ट तौरेबा उखरुलदगी इचे अखोगी उरुम लेमाना इसे खरियोना फुंगरई तांगदगी लाई माना कराइदा उखरुलदगी ऑनलाइन दा सबमिशन तौरकदोनो अदुम तुए याउद्रे हंदा सुमाइ तौना अमता याउद्रेबा तंगाई फदना मोइन पीबा स्टोर मरी दो कोइना क्वेश्चन चेंबिरगा ऑनलाइन दा तौदबिदा कोइना बैंक ता अदगी डिपॉजिट सिसु केस थिबे यादे स्टेट बैंक दा चलगा संगाई क्वीन थाबे अकाउंट अमदा संगाई क्वीन हबे अकाउंट दा डिपॉजिट तौरगा अदु स्लिप तो डिपार्टमेंट दा सबमिट तौगदौने इमा हनुबी सिंगदुना कराइ दा चलगा तौरुदोइनोबा सिगुंबा यामना इंडिजिनस फूड प्रोमोटर सिंगदा यामना कोइगी डिस्क्रिमिनेट तौबना लवे कोइ अखोइसु यावरे मरमदि अखोइना मोइ सिंगसि मतम खांगना पुरगा लागा अखोइ लेना मोइना समाइना तौबिरमबसिदि गवर्नमेंट सिना अखोइगी कनोजे खंबिद्रे हाबने ओके ओजा यम फजब वाफम हम पुथोरी कोइगी तमो थौबना आसागी ग्रास रूट लेवल दगी मसी गवर्नमेंट तोइन सु लाव वाफम नि ग्रास रूट लेवल दगी सेमगत कदबनी टूरिज्म चाखुलन के हायरागा अदु स्वाइस ददी कोइन उरिसी कोइन सु एक्सरसाइज हाइजे की दुनी कोइगी सेन पाइबा खरना ब्यूरोक्रेट खरना अदगी डिपार्टमेंट सखंग वाखिंग नब लेबा खरदगी कुमै तारद्रा हाइ वाखलोन अरोय बोइनो जा कमाइनो जा तमो थौबगी वाफम से करी हाइना कोइ इंटरप्रेट तौबो यामसे ट्रांसपेरेंसी लैत्रे कोई टेंडर जिसु चाहिए नबल लाइग्रबनी अरेनी हुजिकी ऑनलाइन जिसु कनान थारिनो कनान थारतिनो कनाना हाइना थाइनो कोई खंगदम नै सो अकाउंटेबिलिटी प्लस ट्रांसपेरेंसी दा ओजागी लास्ट कमेंट कहीं वारेप लौबाई से कोई वारेप लौबाई से दी मखादगी लापदुने हेन फदोरिने अदादुने कोई पीपल पार्टिसिपेशन ने कोई हे खारिसे ना ग्रास रूट याउदना कोई मणिपुर दा टूरिज्म दा नते हिरम अमता कोई माइ पापंग मोइबा अदादुने कोई डिसेंट्रलाइजेशन सेंट्रलाइजेशन पैराडॉक्स हाइरिसे मखा याउदना यारोय अदगी कोइना हाइदना कोई हाइनबलै खोंजोम लांदा येकनबगी मरुनदि कोई यावरे अखोई मरुनदि योबो ngamdreis हाइ मरुना कोई फूड कोर्ट की मतंग लापसिददि अखोई मोमोददि यावरकनीबा अदगी कोई हदि होजिकान की नारोल सिंगी पामैबा सि वेस्टर्नाइज तौर इनेबा मोगी फूड की स्टेस थ्रेट अमनेबा मल्टीपल थ्रेट ने कोई इंडिजिनस की पुता मायोकरिस सिंजू हाइसि करि करि मयान जाउ हाइसि बुकला ताकप ngamba si ngamoi dorineba ngasai koi athobuna haris nutritional values mayam jauriba akoigi ngasi chahi lising ani gi puari kai si sigi mayam sigi indigenous akoigi food ni akoi hingai sustain tau ngamai ne aduna akoi stability poropada aduga laibak ki oiba haidi akoi ngasi bauta lairiba ngasi akoi apun bagi system kai lai kai se food na sobo ro lo imne aduna masai sida kamai tawduna akoigi indigenous food sing ja maru na akoigi khangja hijadaba lahariba sing mayam su leidina ko makoi bisu kamai tawduna koi sumba keno sida yahon gatage hadi moisu saruk amon stakeholder man yahon gatage habisi swai lakpo matam sidi decision se lorko matam sida akoi mayam sigi inclusive oiba akoi body madi changhe madai da aina haijani mana akoi sida udaba amakak lebe yam chawbada grassroots ka khwaidigi naknariba level se khwaidigi nakna tinari akoi local body sing sine se municipality adigi akoi se panchayat ki lei dina ko ade chingda autonomous discounts le samna tabu no tonga mani akoi practical field da aduga tasingna hairi sum body sing se haidi akoi ohum suba government hai tare
ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯃꯈꯣꯏ ꯃꯣꯠꯄꯨꯁꯨ ꯂꯧꯒꯗꯕꯅꯦ ꯌꯥꯎꯍꯟꯒꯗꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯊꯧꯕꯅ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯍꯣꯕꯁꯤ ꯂꯩꯍꯜꯂꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯂꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯇꯣꯞ ꯈꯛꯇꯗ ꯑꯩꯈꯣꯏ ꯂꯧꯕꯁꯤ ꯌꯥꯔꯛꯇꯦꯕ ꯃꯈꯥꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯃꯊꯛ ꯃꯈꯥ ꯑꯅꯤꯁꯤ ꯁꯝꯅꯔꯒ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗꯣ ꯌꯥꯝ ꯌꯨꯅꯥꯅꯤꯃꯁ ꯑꯣꯏꯅ ꯂꯧꯕ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨꯗꯤ ꯁꯁꯇꯦꯟ ꯇꯧꯕ ꯉꯝꯅꯦꯕ ꯑꯗꯨꯒ ꯑꯃꯗꯨꯗꯤ ꯃꯊꯛꯇ ꯈꯛꯇꯒꯤ ꯂꯧꯔꯕ ꯑꯗꯨꯒꯗꯤ ꯌꯦꯁ ꯁꯣꯔꯠ ꯇꯥꯔꯝ ꯒꯦꯟꯗꯤ ꯑꯣꯏꯕ ꯌꯥꯏꯕ ꯑꯗꯨꯒ ꯂꯣꯡ ꯇꯥꯔꯝ ꯄꯦꯟꯗꯤ ꯑꯣꯏꯅꯦꯕ ꯃꯥꯅꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯗꯨꯅꯤ ꯁꯔꯀꯥꯔꯅꯁꯨ ꯇꯣꯏꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯅꯤ ꯃꯁꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯖꯦꯁꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯧꯈꯠꯄꯤꯔꯒ ꯃꯁꯤꯅ ꯁꯤꯅ ꯐꯅꯤ ꯁꯤꯅ ꯐꯔꯣꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯔꯣꯏꯕꯗ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯇꯧꯕꯗ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯌꯦꯡꯁꯤ ꯗꯦꯠ 20 ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯪꯈꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯣ ꯍꯟꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟꯁꯤ ꯂꯩꯔꯕ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯗꯤꯁꯤꯖꯟꯁꯤꯗꯒꯤ ꯂꯦꯡꯉꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤꯕ ꯋꯥꯠ ꯏꯁ ꯌꯣꯔ ꯐ꯭ꯌꯨꯆꯔ ꯀꯣꯔꯁ ꯑꯣꯐ ꯑꯦꯛꯁꯟ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯠꯁ ꯑ ꯄ꯭ꯔꯣꯇꯦꯁꯅꯤ ꯏꯠꯁ ꯑ ꯄ꯭ꯔꯣꯇꯦꯁ ꯇꯨ ꯗꯤ ꯒꯚꯔꯟꯃꯦꯟ ꯃꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯄꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯅꯣꯏ ꯌꯥꯎꯗꯁꯨ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯗꯦꯠꯁ ꯑꯣꯖꯥ ꯃꯗꯨ ꯍꯤꯄꯣꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯦ ꯃꯇꯝꯗꯨ ꯇꯧꯕꯗꯨ ꯇꯧꯁꯟꯅꯕ ꯑꯣꯏꯅ ꯂꯧꯔꯅꯤ ꯚꯦꯂꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯦꯖ ꯑ ꯃꯥꯔꯛ ꯑꯣꯐ ꯄ꯭ꯔꯣꯇꯦꯁ ꯅꯣꯏꯗ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯚꯦꯂꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯒꯚꯔꯟꯃꯦꯟꯠꯇ ꯄ꯭ꯂꯤꯖ ꯔꯤꯀꯟꯁꯤꯗꯔ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅ ꯄ꯭ꯂꯤꯖ ꯔꯤꯀꯟꯁꯤꯗꯔ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯣꯜ 39ꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯌꯥꯝꯅ ꯐꯖꯕ ꯏꯊꯅꯤꯛ ꯐꯨꯗ ꯀꯣꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅꯁꯨ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯂꯥꯁ ꯃꯤꯅꯠꯇ ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ 3ꯅꯤꯒꯤ ꯃꯃꯥꯡꯗ ꯁꯕꯃꯤꯠ ꯇꯧꯋꯤ ꯋꯤꯠ ꯑꯦꯟ ꯑꯥꯏꯗꯤꯌꯥ ꯑꯣꯐ indigenous food court ki ambience ama create tawna even indigenous fish sing se koi di aquarium daga thamaga madu myam da khangan na bagi poche koi chinjak festival du su tawi sangai du su koi mamang chahi daga se koi on cost da puthok charaga myam da koi di masagi khanganing badu ni hen bani na promote tawning badu ni hen na koi dum on cost da koi tawjagani handak su koi tongan ba madu gi informations myam si food court si da thamna na ko proposal ama koi thame madu gi proposal du koi gi keno yogre exhibition subcommittee ki chairman yogre commissioner yogre industry ki moi consider tawro kanda yagada pot amada kamain tawroga ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯑꯦꯁꯄꯤꯔꯦꯁꯟꯁꯦ ꯃꯁꯤ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯃꯁꯛ ꯐꯖꯕ ꯑꯃꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯅꯔꯒ ꯂꯩꯀꯥꯏꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯥꯗꯅꯕ ꯃꯄꯨꯡ ꯐꯥꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯁꯔꯨꯛ ꯌꯥꯖꯒꯦ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯤꯟꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯇꯦꯟꯕ ꯑꯃꯈꯛꯇꯪ ꯍꯥꯏꯖꯧ ꯌꯦꯁ ꯂꯥꯁ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯗꯨꯝ ꯁꯤꯜꯂꯒꯁꯨ ꯂꯥꯛꯑꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯣꯏ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯀꯤ ꯃꯥꯒꯤ ꯐ꯭ꯂꯣꯁꯨ ꯍꯦꯟꯒꯠꯂꯦ ꯐꯣꯔꯦꯟꯒꯤ ꯇꯨꯔꯤꯁꯁꯤꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯈꯤ 2013ꯗ ꯑꯗꯨ ꯑꯇꯩ ꯂꯝꯒꯗꯤ ꯃꯥꯟꯅꯗꯦ ꯑꯇꯩ ꯂꯝ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨ ꯑꯣꯏꯔꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁ ꯐ꯭ꯂꯣ ꯑꯩꯈꯣꯏ ꯗꯣꯃꯦꯁꯇꯤꯛ ꯑꯦꯟड ꯐꯣꯔꯦꯟ ꯑꯅꯤꯃꯛꯁꯤ ꯍꯥꯏꯒꯠꯂꯤ ꯑꯗꯨꯅ ꯆꯍꯤ ꯑꯃꯗ ꯂꯥꯈ ꯑꯃꯒ ꯂꯤꯁꯤꯡ 12ꯒꯤ ꯚꯤꯖꯤꯠꯀꯤ ꯔꯦꯀꯣꯔꯠ ꯐꯪꯉꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯃꯁꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕꯗꯒꯤ ꯉꯁꯤꯐꯥꯎꯁꯦ ꯃꯁꯤꯗ ꯇꯨꯔꯤꯖꯝꯗꯒꯤ ꯂꯥꯛꯏꯕ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯔꯒꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯃꯁꯤꯅ ꯄꯤꯕ ꯇꯨꯔꯤꯖꯝꯗ ꯄꯤꯕ ꯀꯥꯟꯅꯕꯁꯦ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤ ꯚꯦꯂꯨ ꯀꯗꯥꯏꯐꯥꯎ ꯌꯧꯔꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯗꯨꯕꯨꯗꯤ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯧꯕ ꯍꯥꯏꯗꯤ 2010 ꯁꯤꯒꯤ ꯃꯇꯝꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯍꯤꯁꯤꯃꯛꯇꯗ ꯐꯤꯁꯀꯦꯜ ꯏꯌꯥꯔꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠꯀꯤꯗꯤ ꯂꯥꯈ 150 ꯂꯥꯛꯑꯦꯅ ꯃꯣꯏ ꯑꯗꯨꯒ ꯂꯥꯎꯊꯣꯛꯑꯦꯕ ꯑꯗꯨꯒ ꯂꯦꯇꯦꯁ ꯁꯤꯗꯅ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯈ 204 ꯁꯤ ꯌꯧꯋꯦꯅ ꯂꯥꯎꯊꯣꯛꯏ ꯄꯔꯦꯡꯗꯨ ꯃꯣꯏ ꯄꯤꯔꯤ ꯑꯩꯈꯣꯏ ꯂꯥꯁ ꯆꯍꯤ 10ꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯁꯤꯒꯤ ꯔꯤꯚꯤꯅ꯭ꯌꯨꯁꯤ ꯎꯠꯇꯦ ꯅꯟ ꯑꯦꯚꯥꯏꯂꯦꯕꯜ ꯍꯥꯏꯅ ꯑꯗꯨ ꯀꯦꯇꯦꯒꯣꯔꯤ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯝꯇꯪꯒ ꯍꯥꯞꯆꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯁꯤꯜꯂꯛꯏꯕꯁꯦ ꯃꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯂꯩ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯅꯩꯅꯕꯗ ꯅꯨꯡꯉꯥꯏꯅꯅꯕ ꯁꯔꯀꯥꯔꯅ ꯍꯟꯗꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯀꯗꯥꯏꯐꯥꯎꯇꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏꯕꯒꯦ ꯍꯦꯟꯒꯠꯄꯒꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯕꯒꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗꯒ ꯐꯣꯡꯗꯣꯛꯄꯤꯔꯒꯗꯤ ꯃꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯗꯨ ꯑꯗꯨꯋꯥꯏꯗꯨꯗ ꯈꯤꯇꯪ ꯎꯠꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯅꯩꯅꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯔꯥꯝ ꯑꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯧꯔꯛꯑꯦ ꯁꯤ ꯌꯧꯔꯛꯑꯦ ꯑꯗꯨꯗꯤ ꯃꯊꯪꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯅꯕ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯆꯍꯤ ꯀꯌꯥ ꯂꯩꯁꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯦ ꯆꯥꯗꯤꯡꯗꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯕꯠ ꯃꯗꯨꯗꯒꯤ ꯂꯥꯛꯏꯕ
फेस्टिवल कोई पीर रेवेन्यू अखोद फाइनेंशियली क्या कानहलिगे है नॉन अवेलेबल है थम्बी है वाफम सिमनी चिलें बुद्रुज याम फजो वाफम ने मसी खंगनबियु है नत्रगदी अखोगी अचौसांग सिंगी मरक्ता मंत्री मंडल सिंगी मरक्ता सुम सेंजन येथोनरगा लोयखरब्रा लंबी खर सेबजनगा लोयखरबा है तागनी अमतंग ने तौजनिंग बमना येंग तारी ताबगी होय येस फूड कोर्ट नि इंडिजिनस फूड अखोगी येलो मथेल है तारे मसी योखननबनी हाइबदी हाइरगा हयेंग चंगुरकाना मोमो चौ बोरा खरना पेलनगदो बोरगदी मदु ऑब्जेक्टिव तो नाथाइगनी मदु होजिते होना येंबी होबु याय हाइबदुनी तामो थोबगी मेसेज जी तसेंग नम कोई इंडिजिनस फूड येलो मथेल से कोई योकनिंगबा अखोगी इनोवेटिव यूथ सोसाइटी गुंबा अखोगी स्टेक होल्डर्स सिंगसी पार्टिसिपेट तहोलगा मदुगी रियल मीनिंग टू पीएनबीयू हाइबा प्रोटेस्ट टुनी हायें कोइना अखोगी कनो हंदोकनी हाइबजनो देयर स्टिल टाइम हाइबदुनी कोइन हाइजनिंग सी मतम लेरी सरकार ने खितंग कंसीडर तौबिरगा कइदबो यागे हाइबदु खनबियू याम थागतजरी कोइगी ओजा चिंगले अमदी तामो थोबन ngasi लेंसिन बेतुना सुगुंबा यामना ममन यामलबा कोइगी सुगुंबा मनुनगी संगाई फेस्टिवल के मरिन पांगतोप तरम सिदा सरु याबिगुदंगता इम्पैक्ट टीवी के माइकेदिगी गेस्ट अनिबु थागतजब फोंदोकचरी लोरना येंबी पुनमक्तगी सुंगासी गे काने नबी आथंगनि जरी खुरुमजरी